Ngasi nungdar phongkiba Kangleipakki Mairagi Paukchedagi maruiba pau khara khangatchiraga miyamda khulot tamjage. Chakpikarong lomdagi kuki militant pik thanna tongba Tata ama suganu tamna changsinkhre haibadagi khunjasing ahing tumnadre. Ngarang ayuk Chakpikarong yogdringai mongbi amadi Langkalok kuki village ani asidagi afaba makhalgi khuchi khurai paiba kuki militant Tata amada tonglaga Chakpikarong lomdagi suganu tamna changsinkhre haiba pauktabadagi sugunu amadi akoibada lairiba khunjasing ahing tumnadre hairi. Sugunuda laiba khunja kayana paukse asida phongdoropagi matung inade paw asi tabadagi sugunu amadi akoibada laiba khunjasing ahing tumnadana kari tholagadagi habagi mipajna lainakhe. Tata ama pikthana tongduna changsingge hairiba kuki militant asina lakpa yariba lambi asi nungpang kuki village lalaga warkhu amadi tabokpi kuki kholasida kumlaga makhatana Chakpi morbeng amadi shelku hariba kuki kola sida station tawduna lairaba matungda sugunromda makhatana changsilakpa yana leire haibachini paw asina hai Chakpi morbeng amadi shelku kuki kola ni asidagi awangpangna lalaga thingai phai hariba kuki kola sida hauji kuki militant singa soba pumpham oidina leire hariba mafam asida United Kuki Liberation Front UKLF ke afaba makhalgi khulai phaiba kuki militant yauna punsinduna leiraga watana fam oidina leire hairi. Thingai phai hariba mafam asidagi sugunu amadi serau tana lakpagi lambi asi yamna khudongchaba oi. Maram aduna Chakpikarong yoramdaidagi Tata ama pikthana tongduna afaba khulai phajina changsinkhre hariba kuki militant asina ikui kuiduna sugunu amadi akoiba mafamsingda landarapa yabagi akiba yamna chaungna leire hari. Panba yabadi Kaching District, Chandan District amasung Churachandpur District ahunggi lonabada cheliba Manipur Turalge mathakta kuki khulai paiba singna akama mongda ngak semagi thabak chathaduna ubaki thong ama saduna suguna amade cherongna chingba maitegi khulsingda yamna laina changsinduna landaningba matamda landanaba thabak pakhale haiba tabadigi hauji sugunu amade cherongna chingba leiriba maitei khulsing mi paiba pongaduna leiribani kuki militant singa nomai kaptharaktuna landarakpadagi Sijam Chirang amadi akorbida laiba khunjasing laitana laiba ngamdre. Ngarang ayuk pung 5 hauna kuki militant singna Sijam Chirang amadi kadangbangi akorba mafamsingda nomai kapsinduna akama mawongda landarakhiba duda hariba khulsingi khunjasing laitana laiba ngamdre. Ngarang numidang pung 12 makharom tabada nong churengai matamda Sijam Chirang khul amadi maningthak masarukta kuki militant singna akama mawongda nomai kaptharaktuna landarakhi. Khunjasingdagi phangba pawgi matung inadi kuki militant singna harauthel murai amadi sangsangna chingba kuki khulsingdagi numai kaptharakpa duda khunjasing masa masagi mayumda leiba ngamdabadagi nong marakta lobuk lamhangda thokuna amadi maya sangna chingba tonga tonga mafamda changjafam logduna leike kuki militant singa numai kaptharakpa duda khulngapa khunjasingna su handuna numai kapki numidang pung 12 makha khaya lakpa matamdagi kuki militant singa nomai kapa lepki haidi paw asin hai nomai kapa lepkhrabasu amohana landarakani habagi chingnaba leibadagi khunjasing safagadaba mafamda thaidongaduna leinaki hauji kuki khulai phaiba singna khulengduna leiriba mafam asi harauthel sport university ki mathak thangba chingsang parenga naknana leiriba kuki khulsing haibadi harauthel murai amadi sangsang hariba kuki khulasini hariba khulsing asida housing masing yamlaba afaba makhalgi khulai phaiba kuki militant sauk saduna leire kuki khulasiga phagdok phajing yaba afaba lambisu matam kharagi mamangda sem sabagi thabak pakhakhibadagi chingthak yongna gari thaujinduna khusu khulai amadi chana thaknaba polamsing puchilakpada yamna khudongchaba mafam ama oire maram aduna hariba mafam asida leiriba kuki militant asi takthokpaga loinana Bangkasing sidopagi thabak Manipur langangna athuba matamda thabak oina pakhapiyo hainasu khunjasingna phongdorakli Arambagi mingsijinaduna miyamdagi sel khairamba mioi ama faraga wakhal taminakhre Arambai tingolgi mingsijinaduna tonga mafamsingda leiba dukansingdagi sel khairaba matung drug chaba mioi ama phagalaba matung wakhal taminakhre loina matungda amu hana Arambai tingolgi mingsijinaduna miyamdagi sel khaiba amadi mayai kavani cha sijinabagi thabak Tawzararoi hainachu miyamda sengdohankhre hairi Arambai tingolgi mingsijinaduna Imphal-gi wahengbam leikagi dukal pareng Kaisampar amadi malum area dagi sai khayam liba mioi adu lamsangdagi naukton kawi
mahak arambaigi thaumisu nate hairi. Mahak masagi mara yajakhibaga loinana matungda tawdanaba warak watemlaga imung manunggi miyaisinda khusinakre hairi. Lupa crore 12 number 4 ga konana miyoi ani fare. Tripura romdagi Assam state faroga number 4 puthok pusin tawre haibagi akaknaba pau ama fangbadagi special task force STF asangi kanguna ngarang Guwahati Khanapara area da lambida lakpa garising check tawbagi thabak chathaba matamda miyoi ani number 4 kg 1.5 ka konana fare hairi. Pau asina hai number 4 ga konana faraba miyoi ani adude Jaman Ali amadi Salimuddin kawi goroi maridagini makoidagi fangba number 4 adu international market lupa crore 12 gi belu oigani fagalaba number 4 ga kuloina miyoi ani adu mari leinaba police khusinakre hairi. Makha tarakpo oina pauniko pauchedagi maroiba pau khara khangatjaraga miyamda khulo tamjage Central Forcing laina kuki singano mai kablak makoi leibagi atra leitre. Ngarang ayu anganbadagi hauna kaktrukta kuki militant singna nomai kapsinduna attack chatharakraba matung ngarang numidang chachu sinam chirang amachu khurkhur maningda bong kaptharaktuna akama mawongda attack chatharakre. Loinana maikai adumgi miyamna Central Forcing laina kuki militant singna attack chatharaklabanina makoi leibagi atra leitre makoi hankro haina pendaba phongdokre. Thaudo asigi matangda press na phangba paugi matung ina ngarang numidang pung 9 kai halakpa duwaidagi hauna kuki khulai paiba singna sinjam chirang maning harauthe mulai amadi changsinkhre lomdagi sinjam chirang amadi khurkhur maning tamna bom amadi nomai kapsilaktuna attack chathaba haurakibani. Attack adugi pakhum oina sinjam chirang da leiba taruk seba MR amadi CRPF ki personnel singna su khut handuna nomai round khara kapki nakal ani ki marakta khut thokna khiba adu ahing nungai matung phawba chathaki adu mapu nakal ani makta thoidopa aso apani yaukide hairi. Kuki militant singna chatharakliba ahema thawong kaya asiga mari leinana apuma chirang maira paibi singna phongdokhibada mafam asida Central Forcing khura hangda leiriba mafam amani. Loinana mafam asigi lau singu tawba langmi singna chingkhong phawba changlubada athingba thamlibani. Adubu kuki singna bom amadi nomai kaptharakliba asi Central Forcing ayaba yaurabra haibasi hainingai oi hairi. Maram aduna khunja sing ngapa ngamloidaba oirabadi mafam asidagi CRPF amadi Assam Rifles ki personnel sing nauthopikhro hainasu mari lenaba singda taksilakni. Laibak kiyana tumna halo makhoi virus ni laukthokraga Manipurda karigi yoklaga thamli. Chaliba chai asidagi haukiba February 18 da matam loikraba kuki lalawba sing amadi India lenga ani ke marakta chathana kiba suspension of operation chuasi ta sengna loisingkhra barat natraga makha tana sangthakibra haibasi center na Manipur miyamda mayek sena khangam phamtho ya haina Seba Sena Manipur gi president M Tombina phongdokre. Bapupura da leiba Seba Sena gi office da ngasi pangthokiba paugi mifam amada wafam asi phongdol aduna mahana makha taraduna hai kuki khulai paiba singna national highway da Sapra driver singna nomai kapsina hatnaba honabada natana naran senadal mathau tawba CRPF ki personnel ani miyathina hatkhiba amadi personnel ani na tamchina thoankhiba loinana chingkhong chingya da leiba khunja singda ngaihak laitana bom amasung nomai kapsinduna khunja sing mi paiba phualiba asida center amadi state lengang na yengduna leiba asi maram karigino lengang na chatharakliba thawng asina ngachidi miyamgi pukningda hena chingnaba poannaba achoba maram amo oire hari mahana makhata na hai haujik tholiba irang aside chenariba sing Thailand gi prime minister na makhoi sing asi virus makhal amani haina laukthokrabani. Bangladesh da makhoi tumna halwa haiba warep laukre. Pakistan da tumna hanaba warep laukre. Myanmar da junta gi government na tumna hanaba gi warep laukre. Manipur da karigi damang central government yoklaga thamlibano amadi makhoi kari kanaba phangkibage haibadu miyamda chengdokpiyu haina M Tombina phongdokre.